Akasvani Imphal, Chitrabhanu Chitrabhanu na pau pazari, ahan padamaru eba pau. Russiana Ukraine landakraba matungda leba aduda leriba Bharamacha sing hondok na ba kendra na thawrang kayamram lokhatle. Manipur Vidhan Sabha Mikhal gi ahan batangka ki vote khombagi matam ngasi numidang waram loergani, anishu batangka ki vote khombagi thabakan khatle, amashung Manipur da hawki ba pung kumri da COVID vaccine dose la kuntaruk lising marfutra nipan chatuk nifutaruk kapkre. Leibas da Omicron variant lakpadagi COVID-19 ki anoba case hengalagli basi yenglaga ekoi pumna magna chekseminasi. Chehi tara mangadagi na tara ni fan fawbugi manung leiba angang sing yauna vaccine kapa yarba miyoising na atuba matamda vaccine ki dosu na kaptok piyu amasung atupa miyoising basu vaccine kapa tamating pangbiyu. Laisit astig ang tong ba face mask upiyu, food taruki, social distancing tambiyu, maimit sing na tatok piyu, kutsa sing na hamdok piyu. COVID-19 ga madilena ba ipaw singi damak National Helpline number singna 01123978046 amasung 1075 ta aduga Manipuri Helpline number na 0385241166 amasung 18003453 ta phone tawbiyu. Hauzik mapung iba paw. Ukraine da Russia na landakraba matungda leba aduda leriba Bharamacha sing hondok na ba thawrang kayamram lokhatle. Sarkar na Bharamacha sing loktok nuna ba akan na ba fly sing thawrang tawduna thamle. Paw khara na hai makhoi bu puthorakpada changba sanfam sing sarkar na puthokani. Mara asida nongtuk thamba Ukraine gi leave amasung Chervny da sahar da kendra gi mapantharam mantraloy gi camp office sing hangdok tuna mathok tawba haure. Paukran hai Ukraine amasung Romania gi border gi damakta ahanba base gi varaki mahirushing Chervny sahar da thadokpa haukre hairi. Kendri mapantharam mantraloy gi mityeng da mihusing Ukraine ga tainaba Poland, Slovak Republic amasung Romania da thazingkre Bharamacha lising kunrom Ukraine da huzik panduna leiri. Marasida kendri mapantharam Raja Mantri Dr. Rajkumar Ranjan Singh hairi Ukraine da huzik odakliba phibam asigi damak sarkar na Bharamacha sing asho engam thondana puthorokna ba thawrang kaya lokhatpa haure. Miyamna atu okai itingbangi damakta mapantharam mantraloy amasung kwebta leba Bharat ki Rashtraduta pawfauna na baharaduna Dr. R.K. Ranjan hai hauzik Ukraine gi nongthaki lambi thingjinkibana lebak tu da panduna leriba Bharamacha sing Hungary ga tainaba ngangkhairom da thoroklabadi mafamdu dagi makhoibu Bharatamna puruknaba akhanaba thawrang lokhotle mafamdu da embassy amasung mantraloy gi mihut sing ngaiduna leiri kwebta leba Bharat embassy gi helpline number sing di +380 997-300-483 +380-997-300-428 +380-933-980-327 +380-635-917-881 amasung +380-935-046-170 ni. Dr. Ranjan Makatan hai Mahaki Mantralay na su miyam da mating pangan na ba pung kumari chumna mathok togodaba telephone number sing hangdok na thamle mahak masada su hakting na phone torok pa yagan hai na su mahak na phongdokle mapanthoram Mantralay na New Delhi da hangdok liba control room gi number di 1-800-118-797 toll free amasung 911-123-012 113 911-123 0121 113 911 123 014 104 911 123 017 905 ni miyam na situation room @mea.gov.in da email tharakpasu yagani. Lagliba ningthokaba numita vote thada nagadoriba Manipur Vidhan Sabha Mikhal gi ahanba tangka ki vote khombagi matam ngasi numidang wairam pung 3 da loiragani. Vote khombagi matam pungza khara kakta nga hilakpagalonena medef sing na voters sing gi puning singsinna ba lezebi thaduna honari mafam kya da Mikhal gi campaign pangthokpa yum changduna vote khombana maru eba saktam oiri ahan batangka ki Mikhal pangthok derba Vidhan Sabha ke endra kuntha ni panda punna nupi medef tara manga yauna punna medef cham humudra humdoina lamba tawnari ahan batangka ta voter laktara ni toile sing tara manga chani pantara marina medef sing gi marai bak lepani apun ba voter gi manung da nupi voter laktaruk lising kun mari chamini futaret amashung nupa voter lak manga lising humudra tare chamapan kuntrani
masing manungda transit cham humbudra humdu amasung service board listing tara humdu chani humpumari yauri tangka kasida mirap ani kaktana lamba tawnariba kendra humdi hengang nambol amasung thanga vidhan sabha ni sekmai cycle amasung cycle vidhan sabha kendra da mirap nipan lamba tawnari kurai oinam amasung chorchanpur vidhan sabha kendra da mirap tere na lamba tawnari tangka kasigi oina polling station listing ama chata tara nipan hangdokle masig manungda nupi ngakana mathok togodaba polling station sing yauri covid-19 la chatleba maramna vote thadaba lakpa miyusing aso engam thoktanaba raji ki chief electoral officer na thorang kya lokhatle ahan patangka kasida mir oiribe sing manungda mukhyamantri nongthombam biren singh manipur vidhan sabha ki adhyaksa yumnam khemchan manipur pradesh congress committee ki president namairapam loken works mantri tongam bishojit upamukhyamantri yumnam joy kumar congress luchingba okram joyne chingba yauri ahan batangka ki mikal asida mikalda mathok togodaba miyosing aso engam yawdanaba magi polling station singda yahonanaba akanba tharang lokhatle manung hanjanba athapa mafam singa leiba polling station singi damakta polling personnel sing amasung security ki miyosing helicopter na punanaba amasung achu kai ge thabakta helicopter sinanaba tharang togduna thamle matang thagi manga da vote thada nagadoriba anishuba tangka ki raisa vidhan sabha mikal gi vote khombi gi thabak su khamte na kale rajiti do singi star campaigner singna makoi gi miref singi damukta vote khomli gृह मंत्री अमित शाह लागलिबि युमसे केसन निमिते इम्फाल दा लाकनी मांगना हेरो अमसुंग खोपुम दा पांगथोकदबा मिखल gi मीटिंग सिंग दा सरुक यागनी राइज विधानसभा मिखल gi yengalga जिला amaga raija amaga amasung ngangkhoi paring da sil togduna thamna bakhangan khre special secretary home na thokpa cherol ama matung ina mikhal santi oina pangthokna bidam ngangkhoi paring dagi thoring da thodok thokna amasung ain kai na mi changlak pathingna bagi pandam da khongtang asi lakholakpani tabiri ba pawsi akaswani imphal lagi ni Manipur hokiba pung kumida COVID vaccine dose la kuntaru lising marfudra nipan chatu ni futuru kakre masing manung da hanba dose da laktara mari lising nipan chahung kuntra ni toy amasu onishiba dose da laktara matoy lising kuntra matoy chatu ni fu kakre Pradhanmantri Narendra Modi na Akaswani thongda leba asigi manung amasung mapalam da leba Bharat machasing da piba mahaki puningi wa man ki bat haing ayu pungtra matoy da shandokani Pradhanmantri ki puning wa si loibaga mandugi Manipuri wahanto Akaswani Imphal na kangla amsung sangai chena ni mata sandukna tahangani ngasi phongba pausi singi maru iba paugi da hauzik Wahengbam Rajesh leire Rajesh Thagachari Chitrabhanu pausi singda ngasi phongno iba pausing amaga iman manadre Indian made foreign liquor yonbagi matangda Mukhyamantri na phongdokibu wafam Congress amasung civil society organization singna yaningdaba phongdorpagi pau People's Chronicle gi ahan be headline tori pausi irebak Imphal Free Press kina anishu be headline tore mikhal gi irangda amangata kaya thokre haina pongna from the ahan be headline tori pausi huyelan pauda anishu be headline tore Mikhal Gidamak Rapid Response Team Sing Tharang Togduna Thamle Haibasna Sangai Express Edition Animaki Ahan be headline Tori Mars Tarada BJP Mang Kragani and Loken Haiba Pauna Huyalan Paugi Ahan be headline Tori Shugi Makada Ladiba Kuki Lalhoba Lupsina BJP Mirep Sing Sogakani Haiba Pau Imphal Free Press Ki Ahan be headline Tori BJP haidokiba wangakpa party ni haiba NBrengi wapam irebaki ahanbe headline tori BJP lengak amu halakigani haiba Mukhyamantri NBrengi wapam Isel Express ki ahanbe headline tori Manipur Legislative Assembly gi Mikhal Santi oina pangthoknaba international border sing sil tokre haibasna naharugi thokdangi ahanbe headline tori Paumai amasung Mau tribe singi swatha ngaktuna thamgani haiba NPF ki mirep losi dikogi wapam Hills Hornbill Express ki ahanbe headline tori Polling station kulumdogi polling personnel sing masa gi polling station sing da satna ba haukre haiba pau maswana tharda ahan be headline tori Raijapala Ganeshana lagliba Mikhal Santi oina pangthoknaba appeal tobagi pau nisin tuhil tu da ahan be headline tori Association for Democratic Reforms ki report matungina ani suba tangka ki Mikhal gi mirep marfudrani thoi gi manungda sada yankai tareti karor patini haiba pau ganphu mel gi ahan be headline tori Social media platform the active oiba Tamenglong gi mahiroi amada silver plate button gi mana pi kre haiba pau Tamenglong Times ki ahan be headline tori Chitrabhanu Thagachari Rajesh aroiba da maruiba pau amukhanna Russia na Ukraine da landar khraba matungda leba adu leiba Bharat machasing hondokna ba kendra na thorang kayamrum lokhatle Manipur Vidhan Sabha Mikhal gi ahanba tangka ki vote khombagi matam ngasi numidang wairam loiragani anishuba tangka ki vote khombagi thabak kankhalaklei amashung Manipur da hokiba pungkumida COVID vaccine dose la kuntaru lising marfudra nipan chatuk ni futaru kakre Paul Rizeri